Imphal Airport ki layang basat ki MLA Balti gi haksang Mizoram da purakre ngasi numidang atheng bada Surasanpur yaurakani MLA bungjanging Balte laikida bada Maitai Society Surasanpur na thamoi sokna wa phungdoragli May 2023 dagi Kukising nakan balan horokiba numit nini chanba May 2023 da matamadu gi Manipur lenga ki Chief Minister na pangthokiba high security meeting amada saruk yaruroga masagi mayumda halakpagi lambi da sakhang da miyoi singi mob amana sathakiba attack ta sokpadagi makhatana tha sigi nipan da Manipur lenga na Taurang tau air ambulance amada Gurugram ki Medanta Medicity Hospital daleng na bagita makta pukraba suleng seng aduna kanwangam hudana laikidraba MLA bungjanging Balte gi haksang Imphal Airport fauduna mayumda purakpagi mahota Mizoram da purakre thaudok aduda mahak fiam luna soktuna Delhi gi tongan bo hospital singda sahi ani room leng luraba matung khara fagalaktuna April 2025 ta Surasanpur laiba mayumda halaki aduba thasi gi tare takhang udana sor hon bawar herek padagi Surasanpur district hospital da bukhat ki mahak puleng sang aduda panthadana ICU da thamdana laikana ki aduba mahak fiam lusilak padagi Chief Minister Khemchand Amishah duni air ambulance ama thaurang tawraba matung thasi gi nipan da Imphal Airport gi Gurugram gi leng sang asida tamna puduna lakibani adubu leng sang adu ngarang nungtil pung ani gi minute tara ka mapan tarak pada mahak laikidre haina phungdoraki mahak laikidra matung da ihan hanna Evangelical Baptist Convention Church Central Delhi na mafum adu da laiba Balte bungjamen gi quarter do awa phongdok pagi mifam pangthoki bani adu ngasi numit matung da mahak haksang Delhi dagi Mizoram gi Aizol da laiba lengpui airport puraktani airport adu da nungtil pung ohum rom taram dai de yorakre airport adu da mahak haksang yorok da amuk hanna awa phongdok pagi mifam pangthok tuna mahak wi kai khumna ki nungtin pung mari rom tarak pada lengpui airport thadok lamduna mahak haksang bu Aizol da purakhi aduga numidang pung tara rom tarak pada saklen amma yaun awa amuk hanna phongdoki adum oinamak hayang ayuk angan bapung ohum tarak padagi hauduna mahak haksang bu Surasanpur gi New Lamka gi Dorcas Bank de laiba mayum tamna Aizol dagi tuibong thong landuna purakadawri Aizol dagi Surasanpur fawgi Sinjol da laiba Jomi Youth Association gi holda hayang ayuk pung manga dagi pung taret fawbu condolence meeting pangthoktuna aroi bai kai khumna utkani aduga mathang phaitom khajang sungtuk mualpeng diwal khai wifi molna singba khulsing fawduna lakani Hairiba Khulsing asida sum haki mafam da aroi bai kai khumna utpaga loina na mahak masagi assembly constituency oiriba 56 Thanlon ST constituency da hayang ayuk pung trauma thoiga minute tara rom tarak pada thungani mafam asida numidung ba fawa saklen amma yauna mahaki haksang bu okpagi thoram ga loina kai khumna ba amasung awa phongdok pagi thoram sing pangthokani aduga numidung matung da Thanlon thadok lamduna molnom central fawa laklaga amuk hanna molnom da handuna nungthil pungmari dagi taruk fawa condolence meeting pangthoktuna saruk yaruba Yabasing busu saklen pichagani aduga thuangtem new kangkap langthop ji boljang pomlen chuangdo market amasang singhat phauduna laklaga hayang numidang pung trama thoi tarak pada Surasanpur gi New Lamka gi Dorcas Bank da laiba mahak ki yumda thunglagani hairi mahak laikhidabada Maitai Society Surasanpur gi President Moirangtem thoibagi maiki dagi thamuk chona wa phungdorok lei mahak laikhidaba si state asi tagi natana mahak ki constituency miyam gi mangjabani mahak imung manung maruk mapang amasung supporter sing gi awaba da saruk yazari hairaduna mahak ki thawaina sempirak pamapu gi manakta ingna sikna leirubu oirasunu hairi amarom da Surasanpur gi district magistrate Dharun Kumar esna som hak laikhidabada thamoi sokna wa phungdorok lei mahak na kathok lamba miyam gi mihut amasung sok thaban naidana miyam gi chawkhat thawrang gi thabuk sing pangthok lammi haina sing tharagli amarom dam hak laikhidabada Surasanpur gi Thangkhol tribe organization TTO Kukizo Council KZC Indigenous Tribal Leader Forum ITLF amasung 55 tipayung assembly constituency gi MLA ngur sarung sanatena sum hak ki cherol amada thamoi sokna wa phungdorli mahak na sempir ko mapungi mafam da nungai na pathabu oirasunu hairaduna mahak na pangthok lamba thabuk thawram sing di kawrori haiba wafam sa phungdorli adum oina mahak ki haksang na hayang numidang pung trama to tarak pada Surasanpur leba masagi yumda yoruk labasu mahak ki aroi mathum mangam karamba matam da pangthok kadabage haibadudi houjik phawgi oina di leptri Chief Minister Khemchand Amishah ki Deputy CM Aniga loinana Amishah unakre Chief Minister ngasi halaklaba yai numit nini humni gi manung da minister sing hapsenduna laingak ka chautholagani thajanari Home Minister Amishah na IDP sing bumayim hanjal hanbagi thabuk khwaidigi maru oiba thabuk paikhatna ba khanghalakki baga loinana thabuk asida pangba yaba mateng panggani haibagi thajaba supirakre ta asigi marigi numidang oiramda yumnam Khemchand Manipur gi anobulanga ki Chief Minister oina wasak lokhi baga loinana Amishah ki Deputy Chief Minister oina nemsa ki gen amasung losi di gogaloina na Govindas Konthawjam amasung KS loken bu na minister sing oina wasak lok rabo matung ngasi numit tarak mapani surak pada han bu oina Chief Minister amasung Deputy Chief Minister ani na
Home Minister Amishah unakre Chief Minister Luchingdu ngasi nungtin Delhi da leiba Home Minister gi yumda unakibani hairi Chief Minister amsung Deputy Chief Minister ani Home Minister gu unaraduna BJP na luchinglikliba no balenga kasita Manipur gi tongan bu furup sing gi marakta leiriba yanadaba sing lawthoktuna mahusa gi nungsi chana ba phiyam purokna kari karamba thabuk sing lawkhat kadaba ge haiba gi matang da khanna ki hairi Home Minister Amishah gi maikei gi Manipur gi luchingba hum da state asida ingtap mahusa gi phiyam purokna gi damakta mathau ta ba thabuk sing lawkhalakpada union lainga ki maikei gi pangba yabu mateng pungna pangani haiba gi thajaba Khre hairi loina Home Minister Amishah na Chief Minister Y Khemchand Manipur gi sabka thorangi thabuk sing pai khalakpada mathau ta matang sing union lenga na pangani haiba gi thajaba su Khre hairi Chief Minister na luchingbu Manipur lenga ki mehu sing da relief camp na sang jafam lorok liba IDP singbu masa gi mayum da hanjil hanaba gi thabuk khwaide gi maru oina lawduna pangtok na ba pautak khiba ga loina na hiram asta su union lenga ki maikai gi pangba ya mateng pangani haiba gi thajaba Khre hairi panbe abadi Chief Minister Y Khemchand ngarang nungthil pung ahum rom tarakpada Delhi gi damakta imphal thadokibani ma khaktana tana BJP gi MLA ani su Delhi da satkibani Chief Minister gi khongset asi anu bolenga ki award minister sing hapsin bagi wasak lawna ba thorang Manipur gi lok bhavan da mandop phawba khangatuna lawkhalak pathabuk sing iroina na minister sing na pugada portfolio sing yanthok pugi wafam su laikhai tarona ba satkibani khwaidagi maru oina walhuriba anu bolenga asigi ministerial bata sungsin aduna amadi saugal aduna sanminarliba karamba party yauna independent MLA singi maraktagi su minister oina hapsin gadro haibagi matang da su central leader sing dagi ayabo lawna ba satkibani nakala maramda Chief Minister Y Khemchand awa hayeng imphal da halakdaba yai haina pawgi likun amana phongtona ri adum oina mak hayeng mahakna imphal da thunglabaga award pa minister sing hapsin duna anu bolenga asi sautholakadro haibagi matang da disapsana khangba ngamdri pawgi likun amana haibada hayeng gi oina di governor AK Balana palelda leiba Assam Rifles ki headquarter da sat kadaba program ama leiri mafam aduda thunglaba matung governor na Tengnopal district headquarter da susat kani aduga imphal da halaklaba matung da Langol view point da susat kadaba program sing leiri hairi hayeng gi oina governor gi tentative program sing asi leibana hayeng makti Chief Minister na halaglaga su award minister sing hapsin bagi wasak lawgi thorom pangthok lakadaba yai hairi adum oina ngasi numit nini humni gi manungta award minister sing soidana wasak lofon duna hapsin ba amasung Chief Minister regi hawraga deputy Chief Minister ani yauna minister sing na pungadaba portfolio sing yanthok pugi thabuk makata na panthadana lawthoklagani thajanari wangkhai gi MLA TS Arun Kumar na Chief Minister halaklaba matung da award minister sing hapsin dona Manipuri lengak sauthoklagani amasung lengak asina saukhat tawrangda hena mai onsin dun ngamlagani haibagi wafam sing ngasi yausang sports pangthokadariba Imphal East ki soipam laikai wangkhai khunau gi Citizens Club ki akoi beda lamtu sengbagi thabuk pangthokladuna phongdokhre serak sidang ngarang dagi New Delhi da lekliba Chief Minister na New Delhi gi Sardar Patel Makta Laiba Manipuri Bhavan da Assam Rifles ki Director General Lieutenant General Vikas Lakhor gu unakre Assam Rifles ki Director General gi maikei gi laiba kasi gi khwaidagi liraba parliamentary force ama oiba Assam Rifles na Manipur gi damakta lawriba thodang sing Chief Minister da pawdam khi loina Assam Rifles na Indo Myanmar gam khoi baring ngakpada asawba thodang lawruk libani Director General gi wafam da Chief Minister na su Manipur ingta pam hausa gi phibam hanjil halakna bahotna bada Assam Rifles na lawruk pa thodang sing busu thagat pa phongdokhi hairi numit amata tapun na luhungna ba sem saba loiraba masin manau suicide tawduna sijakre Rajasthan gi Jodhpur da nupi amata luhungna ba sem sabulu raba nupi masin manau suicide tawduna sijakre hairi laikidaba masin manau adu soba sahi kungama amasung bimla sahi kungam humduini makoi animak private school amada oja oina tabuk tawbani imung manung gi miwi singna masin manau gi misi asi singna daba ngamde amasung kanagumba miwi khargi thawinsin oigani haiduna penda phongdoki thawdoka sigi matang da tijinbagi preliminary investigation report na phongdor khibada masin manau asi hu oiba posak ama sasin thaksin dona sibu oigani hairi adubu kamdanu sikebamna haibagi sabsaba report postmortem report laklaba matamda khanglagani hairi soba amadi bimulagi mamana di masin manau na sikebasi mapa amasung mapagi imung manung gi mioi singna akanba pressure piduna haina singna duna nampuda luhungna ba hona bagi oigani haina maral siki police na masin manau gi wafam asi investigation gi saruk ama ohen kibaga loinana unnecessary death ki case ama register tawduna makata na tijinba hawke hairi LET ki terror module thugaikre miuni fan forest jais ki top commander yauna terrorist ahum Hatkhre Pakistan yumpham erga terror outfit Lashkar-e-Taiba na India gi lining amadi heritage ki mafam sing detect thana ba thawrang tawre haibagi akanna ba paw phongduna security akan ba section thawrang lawkhut kra matung LET Pakistan gi spy agency inter services intelligence amadi Bangladesh to yumpham oiba
extremist organization singa mari lenaba terror module ama Delhi police na thugai kibaga loinana coordinated operation amada Tamil Nadu amadi West Bengal dagi suspect ni pan fare hairi agency gi pauna phongdor pada farba miyosing asina foreign handler singi yathang makada India da soba terrorist attack se thanaba haurakhi farba miyo ni pan asigi marungda taruk amadi Tamil Nadu da laiba government unit sing dagi fagat kibani aduga lemhauriba ani aduna West Bengal gi tongan mufam dagi fagat kibani police na phongdor kibata farba miyo asi ayambana Bangladeshi national singni makhoi sasinaba Aadhaar card sing paiduna makhoi gi asengba identity lo sinduna lerambani hairi nakal amoramda Jammu and Kashmir da Kishtwar district security force sing khutokna bada Jaishe Muhammad ki top commander Saifullah Balach amasung atopa terrorist ani hatpungam le hairi Saifullah Balach asi fabana tragan hatpungam bada lupa lakh manga gi mana lau thokraba Jammu and Kashmir gi most wanted terrorist amani terrorist ahum asi khangpoksang amada lotuna Kibani kutok na badu da makhoi leramba khangpoksang adu maichaki amasung tungda security force na maichakraba khangpoksang adu dagi terrorist ahum asigi haksang recover to gongam kibani kutok na bagi thodok adu Indian Army Jammu and Kashmir Police ki Special Operation Group SOG amasung RPF na kusam na duna sa thakiba operation da thokibani unna kupsin duna laiba sakru umang da haukibani mitaraga mangan is the search amadi combing operation sa thaduna lakibani hari